Masida thengnakhiba len yaoba akanba Nonglei nungshit maram oiraga Amang ata Thokhraba Lairenkabi Awang Leikai leiba Keisham Chingkheinganba yum ngasi Arambai Tenggol Unit 18 ge Commander Kherson Thoudam na luchingba Unit asigi tenggoloi shing na Semjinkhre Keisham Chingkheinganba apopa Keisham Surchan Jose Koktukta khulngakliba Arambai Tenggol Unit 18 lamsang wingi tenggoloi amane Handak len yauna chukiba akanba Nonglei nungshit aduna mahaki yumgi ayamba saruk hundokiba amade fibam thina amang ata thokibadigi yumgi miyoi seng laifam leitaduna awaba kaya mayuknaduna lakhibane makata nasu unit asina konba uripol takil khongbal langbol iroisemba lamsang lamdeng lamboi khongnangkhong langbol game village na chingba mafam singda yumkai amang ata thokibadigi pambai leitana awana leiba yaurabadi Arambai Tenggol Unit 18 ke media cell ki mobile number 9612400199 natraga 8131948266 ta pau pibiyo hainaso Unit 18 ke maikai tigi khanglakle